IG Zone 2 Bisnupur की DC अमदी SP न चिंगबा फुवालादा लाक्तुना मियामगी मिफम पांगथोक्तुना मियामना थमखिबा दाबीसिंग थबक ओइना पांगथोक्कनी हाइबदगी शटडाउन की खोंजंग मतम खरगी ओइना हंदोखरे ngarang Bisnupur district ki Moirang police station ki manung chanba fubala maning lokol da masagi lawfam da low suduna leiringai da Kuki militant sing na kablak pani haina chingnaba nongmai maruna panbadagi ningthozam biren kawba mioi amagi makhutta nongmai maruna panduna sokhiba dugi matangda miyam horaktuna thodok thokfam da ngase ayu pung 13 faubagi manungda daita lawba ngamgadaba Manipur ki governor chief secretary DGP amadi security advisors na chingba laktuna lokhotpam thokpa thabak Laukhat kadabani, Madu natrabadi total shutdown ki khongjang changsin gani hana lauthokibagi matung ina ngasi ayu pung 13 khara helakpa matamda fuwalada Manipur police ki IG Zone 2 K Kaviv SP Bisnupur KS Ravi Kumar Ani suba ARB gi CO Hobson Sapam amadi DC Bisnupur yauna laktuna miyam gi oiba mifam ama pangthoktuna yanaba purakre loina shutdown tobagi khongjang changsin gani tawrambadu matam kharagi oina tawraroi hana lauthokre mifam asi pangthoktringai gi mamangda Bisnupur DC Puja Elangbam SP Bisnupur amadi MPB Molokoi jamna chingbana saruk yaduna ngarang nongmai kapagi thodok thokiba fubala maningi lokol gi akoiba mafam singda chatuna sport inquiry ki thabak chathaki hairi Loktang Maru community hall da ngasi pangthokiba mifam aduda thokiba thodok adugi matangda Manipur lengana lokhat kadaba thabak sing mayek singna thamki mifam aduda kupna khanaraba matungda miyamna taliba dabi sing adu thabak oina pangthokani haina mifam aduda saruk yakiba government ki authorities singi maikai degi miyamna thajaba pi ki hairi miyamna thabak oina pangthokani haina thajaba pi khiba adudi thokiba nongmai kapagi thodok adugi maramda inquiry ama chathaduna numitareni gi manungda loisinba inquiry gi report miyamda khusinaba longmi singna hanagum lo uba yanaba security gi oiba chapchaba ngak senbagi thorang lokhatpa hanna leiramba security sing asi chingi mathak thangba sarukta hengat khiba haibasini hairiba mafam sing asi numit mangani gi manungda thabak oina pangthokani longmi singna losubagi thabak tawringaida militant singna nongmai kapsin bana chingbagi thabak tawrakpa matamda ngak senbagi thabak tawriba security personnel singna Suit at site ki order mari lenaba magistrate ki maike degi yanaba purakre ngarang gi thodokta nongmaina panbadagi soktuna hojik layeng duna leiriba ningthozam biren hariba Sura nomjaraga hingjariba lawmi asida lenga ki maike degi pifam thokpa compensation matik chana piba haibasi su mari lenaba authority ki maike degi pigani haibagi thajaba piki mifam adu sarugya kiba miyam gi wangang loi oikiba mioi aduna phongdokkibada yanakiba wafam sing asi lenga ki maike degi thabak oina pangthorakpra haibadu matam khara yengkhigani hairiba matam asida kariguma khongjang amata changsiloi kariguma thabak oina pangthoktaba tarabadi leibak miyam ga loina na makha taba khongjang sing changsingani haina su phongdokhi free movement deal yanadriba fawba kuki militant sing issue center na handokpagi wafam leitri haukiba chahi 2023 gi May 3 da thokiba irang aduna maram oiraga kuki su militant sing amasung Ministry of Home Affairs ki miut singa tangkak anida wari sanaduna Bele district ki akoibada leiriba su gi camp taret lauthokibada yanarabasu free movement deal haibadi national highway sing da kangluk khudingi mioi sing maning makha tamna chathok chasin yadriba fawbadi su agreement asi makha tana sangdokpagi wafam leite haina Ministry of Home Affairs tagi fangba official source amana hairi pausina makha tana hairi bana chief minister Biren resign tau khraba matung chahi sigi February 18 dagi state asida president rule thamduna lakhibani Union Home Minister Amit Shah gi maikai dagi state asida president rule thamkhraba matung ahanba oina paikhat kadaba khongthang asi National Highway da free movement lehenba sini masimangna chahi asigi March 9 da security gi ahenba section thoranga loinana National Highway sing asi hangdokna ba hona khibani adubu kuki singna thingba pibadagi mai pa khidrabasu center gi ahanba pandamdi free movement lehenba sini wafam asigi matang da handa kuki su militant sing amasung Ministry of Home Affairs ki miut singa chatha khiba wari aduda su National Highway hangdokpagi wafam asida priority thamduna yamna kupna khanaki masida su militant gi maike degi su yaningba phongduraki makoina wafam asida matam chuppagi oina yaningda ba leite haibagi wafam su khangalamki center gi maike degi di free movement deal taunadri ba fawba su hangdokpagi wafam leite haibasi mifam aduda thamki National Highway asi hangdoktuna free oina chathok chasin tawba yarba khaktada state asida mausagi fimam hanjalakani khongthang asina chingi lam fawduna chatpa yadriba tampaki mioi sing aduga tampaki lam fawduna chatpa yadriba kuki sing maning makha tauna chatpa yagadawribani Handakta Air India ki plane kaibada kuki gi mioi ama amasung maitei gi mioi ama punna crew member ani laikidaba thogdo aduda mitei singi maikai degi laikidaba kuki crew member adugi hakchang Imphal airport ta oglabada makhala matagi athingba piroi haina phongdokpa laikhrabani kuki gi maikai degi sumamang tha May 10 dagi 15 fawba ukhulda pangthoki ba manga suba siroi lili festival aduda mitei singna chathok chasin tawbada makhala matagi athingba pikhide masina National Highway hangdokna bagi deal asi sign tawna bagi thaba asi athubada pangthoklaba yai haina pawsina makha tari laikidrabi nganthoi hakchang masak dokpang ngamdabadagi mahaki apokpa Ahmedabad ta thungkre
ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯒꯤ DNA ꯇꯦꯁꯀꯤ ꯁꯦꯝꯄꯜꯁꯤꯡ ꯄꯤꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 203ꯒꯤ ꯃꯅꯨꯡꯗ 210ꯒꯤ ꯃꯁꯛ ꯈꯪꯂꯦ, 202 ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄꯗ ꯂꯟꯗꯟꯒꯤ ꯒꯦꯠꯋꯤꯛ ꯑꯦꯌꯔꯄꯣꯔꯠꯇ ꯂꯪꯊꯨꯝꯐꯝ ꯑꯣꯏꯔꯨꯅꯕꯒꯤꯗꯃꯛ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯦꯗꯥꯕꯥꯗꯇ ꯂꯩꯕ ꯁꯔꯗꯥꯔ ꯕꯜꯂꯚꯚꯥꯏ ꯄꯇꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯦꯁꯦꯟꯖꯔ 232 ꯄꯨꯗꯨꯅ ꯄꯥꯏꯈꯠꯈꯤꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ AI-171ꯗ ꯌꯥꯎꯈꯤꯕ ꯄꯥꯏꯂꯣꯠ 2 ꯑꯃꯁꯨꯡ ꯀ꯭ꯔꯨ ꯃꯦꯝꯕꯔ 10ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯀꯣꯡꯕ꯭ꯔꯥꯏꯂꯥꯠꯄꯝ ꯉꯥꯟꯊꯣꯏ 22ꯒꯤ ꯍꯛꯆꯥꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯉꯁꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯀꯦ ꯅꯟꯗꯦꯁ ꯀꯨꯃꯥꯔ ꯑꯦꯂꯥꯏꯁ ꯏꯆꯥ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯗꯨꯅ ꯑꯍꯃꯦꯗꯥꯕꯥꯗꯇ ꯊꯨꯡꯈ꯭ꯔꯦ꯫ ꯀꯦ ꯅꯟꯗꯦꯁ ꯀꯨꯃꯥꯔꯒꯤ ꯃꯌꯥꯝꯕ ꯀꯦ ꯁꯅꯥꯇꯣꯝꯕꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯆꯤꯡꯕꯗꯒꯤ DNA ꯇꯦꯁ ꯇꯧꯅꯕ ꯁꯦꯝꯄꯜ ꯂꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯂꯩꯈꯤꯗ꯭ꯔꯕꯤ ꯉꯥꯟꯊꯣꯏꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯀꯦ ꯒꯤꯇꯥꯟꯖꯂꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯀ ꯊꯪꯅꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯨꯟ 18ꯗ ꯑꯍꯃꯦꯗꯥꯕꯥꯗꯇ ꯊꯨꯡꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ ꯉꯥꯟꯊꯣꯏꯒꯤ ꯍꯛꯆꯥꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗꯒꯤ DNA ꯇꯦꯁ ꯇꯧꯅꯕ ꯁꯦꯝꯄꯜ ꯂꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯉꯥꯟꯊꯣꯏꯒꯤ ꯍꯛꯆꯥꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯗꯒꯤ ꯂꯧꯈꯤꯕ ꯁꯦꯝꯄꯜ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯀꯦ ꯅꯟꯗꯦꯁ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯀꯣꯡꯕ꯭ꯔꯥꯏꯂꯥꯠꯄꯝ ꯎꯪꯕꯤ ꯃꯂꯥꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯄꯜꯁꯤꯡ ꯂꯧꯅꯕ ꯂꯥꯛꯎ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯒꯤ ꯑꯄꯣꯛꯄ ꯅꯟꯗꯦꯁ ꯀꯨꯃꯥꯔꯗꯤ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯗꯨꯅ ꯅꯨꯡꯊꯤꯜ ꯄꯨꯡ 4:15 ꯇꯥꯔꯛꯄꯗ ꯑꯍꯃꯦꯗꯥꯕꯥꯗꯇ ꯊꯨꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯦꯛ ꯊꯨꯡꯕꯒ ꯄꯟꯊꯗꯅ DNA ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝꯄꯜ ꯂꯧꯈ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯂꯧꯕ ꯁꯦꯝꯄꯜ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯧꯕ ꯁꯦꯝꯄꯜꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯒꯤ ꯑꯄꯣꯛꯄꯤ ꯃꯂꯥꯗꯤ ꯑꯍꯃꯦꯗꯥꯕꯥꯗꯇ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯦꯝꯄꯜ ꯔꯤꯝꯁꯇ ꯂꯧꯔꯒ ꯁꯦꯝꯄꯜ ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯅꯟꯗꯦꯁ ꯀꯨꯃꯥꯔꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ DNAꯒꯤ ꯁꯦꯝꯄꯜꯁꯤꯡ ꯑꯍꯃꯦꯗꯥꯕꯥꯗꯀꯤ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯅꯛꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯁꯦꯝꯄꯜ ꯂꯧꯔꯒ ꯌꯦꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 32 ꯔꯣꯝ ꯆꯪꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯈꯤꯗ꯭ꯔꯕꯤ ꯉꯥꯟꯊꯣꯏꯒꯤꯗꯤ ꯊꯦꯡꯂꯕꯗ ꯉꯁꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯪꯂꯕ ꯌꯥꯅ ꯂꯩꯔꯦ꯫ ꯉꯥꯟꯊꯣꯏꯒꯤ ꯍꯛꯆꯥꯡ ꯃꯁꯛ ꯈꯪꯗꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯊꯦꯡꯊꯔꯤꯕ ꯑꯁꯤꯒꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯨꯝꯕꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤꯁꯨ ꯑꯍꯥꯟꯕ ꯂꯧꯕ DNAꯒꯤ ꯁꯦꯝꯄꯜꯗ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯍꯃꯦꯗꯥꯕꯥꯗꯇ ꯉꯥꯟꯊꯣꯏꯒꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ 2 ꯉꯥꯟꯊꯣꯏꯒꯤ ꯃꯆꯦ ꯒꯤꯇꯥꯟꯖꯂꯤ ꯌꯥꯎꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯍꯃꯦꯗꯥꯕꯥꯗ ꯑꯦꯌꯔꯄꯣꯔꯠꯇ ꯃꯈꯣꯏꯅ ꯄꯤꯕ ꯀꯥꯗ ꯂꯩꯗꯨꯅ ꯉꯥꯟꯊꯣꯏꯒꯤ ꯍꯛꯆꯥꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯁꯤꯟꯅꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯦꯁꯦꯟꯖꯔ 292 ꯇꯣꯡꯈ꯭ꯔꯕꯁꯨ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯁꯤꯠ ꯅꯝꯕꯔ 11A ꯗ ꯐꯝꯕ ꯔꯥꯃꯦꯁ ꯕꯤꯁ꯭ꯋꯥꯁ ꯀꯨꯃꯥꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯍꯤꯡꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ 294 ꯂꯩꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯐ꯭ꯂꯥꯏꯠ ꯑꯗꯨꯅ ꯊꯣꯝꯖꯤꯟꯈꯤꯕ BJ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜꯗ ꯆꯥꯛ ꯆꯥꯕ ꯌꯥꯎꯅ ꯂꯩꯈꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯃꯍꯩꯔꯣꯏ ꯗꯣꯛꯇꯔꯁꯤꯡꯒ ꯌꯥꯎꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ 260 ꯁꯨꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯅ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 260ꯒꯤ ꯃꯅꯨꯡꯗꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:45 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯃꯤꯑꯣꯏ 210ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 202ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫